ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯥꯟꯗ꯭ꯔꯥꯗꯣ ꯃꯌꯥꯝꯅ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯄꯥꯟꯗ꯭ꯔꯥ ꯃꯟꯒꯦꯅ ꯂꯥꯛꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯁꯤꯒ ꯄꯥꯡꯈꯣꯛ ꯍꯧꯔꯤꯁꯤ ꯎꯔꯕ ꯁꯤꯒꯤ ꯄꯥꯡꯈꯣꯛꯁꯤꯒꯤ ꯃꯈꯣꯡꯗ ꯊꯤꯟꯇꯣꯛꯏ ꯎꯔꯕ ꯃꯌꯥꯝ ꯎꯔꯕ ꯑꯗꯣ ꯑꯁꯤꯅꯤ ꯄꯥꯟꯗ꯭ꯔꯥ ꯍꯥꯏꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯊꯤꯟꯇꯣꯛꯏꯁꯦ ꯑꯗꯨ ꯃꯈꯣꯡꯗ ꯎꯔꯕ ꯃꯌꯥꯝ ꯃꯌꯥꯝ ꯊꯤꯟꯇꯣꯛꯏꯁꯤ ꯎꯔꯕ ꯎꯔꯕ ꯃꯌꯥꯝ ꯊꯤꯟꯇꯣꯛꯅ ꯂꯩꯁꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯦ ꯑꯩꯈꯣꯏꯅ ꯃꯜꯂꯤꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯈꯣꯡꯗꯒꯤ ꯊꯤꯟꯗꯣꯔꯛꯄ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯎꯔꯕ ꯃꯌꯥꯝ ꯃꯈꯣꯡꯗ ꯄꯥꯟꯗ꯭ꯔꯥꯒꯤ ꯎꯔꯕ ꯃꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯁꯤꯒꯨꯝꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯟꯗ꯭ꯔꯥꯅ ꯍꯥꯏꯔꯒ ꯉꯥꯒ ꯊꯣꯡꯉꯒ ꯆꯥꯔꯤꯁꯦꯀꯣ ꯃꯌꯥꯝ ꯎꯔꯕ ꯑꯁꯤꯅꯤ ꯄꯥꯟꯗ꯭ꯔꯥꯁꯤ ꯌꯥꯝ ꯆꯣꯡꯉꯦꯍꯦ ꯄꯥꯟꯗ꯭ꯔꯥꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯦ ꯌꯦꯡꯉꯨ ꯄꯥꯟꯗ꯭ꯔꯥꯁꯤ ꯎꯔꯕ ꯃꯌꯥꯝ ꯄꯥꯟꯗ꯭ꯔꯥꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯥ ꯃꯆꯤꯟ ꯇꯤꯟꯊꯣꯛꯅ ꯌꯦꯡꯉꯨ ꯃꯔꯤ ꯐꯅꯌꯥꯝ ꯊꯣꯛꯑꯝꯃꯤ ꯆꯥꯕꯤꯗ꯭ꯔꯃꯤꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯁꯨꯛꯆꯪ ꯆꯪꯉꯛꯇꯕ ꯉꯥꯏꯍꯥꯛꯇꯪꯗ ꯐꯅꯌꯥꯝꯅ ꯃꯜꯂ ꯌꯦꯡꯉꯨꯔꯕ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯃꯀꯨꯁꯤ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒꯅꯦꯕ ꯊꯣꯡꯉꯤꯁꯦ ꯑꯩꯈꯣꯏꯅꯀꯣ ꯉꯥꯒ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯗꯤ ꯌꯦꯟꯒꯁꯨ ꯊꯣꯡꯕ ꯍꯥꯎꯋꯤ ꯐꯖꯕ ꯂꯩꯔꯦ ꯃꯥꯏ ꯃꯔꯥ ꯃꯌꯥꯝꯁꯦ ꯃꯔꯥꯡ ꯀꯥꯏꯔꯦ ꯌꯥꯝꯃꯤꯍꯦ ꯍꯩꯅꯍꯟ ꯁꯤꯡꯒꯥꯔꯩ ꯇꯈꯦꯜꯂꯩ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯃꯌꯥꯝ ꯑꯩ ꯄꯥꯟꯗ꯭ꯔꯥ ꯃꯟꯕ ꯍꯧꯔꯦ ꯃꯀꯨ ꯈꯣꯛꯑꯝꯃꯤꯅꯦꯗꯣ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯏ ꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯤꯒ ꯊꯣꯡꯗꯣꯏꯅꯤ ꯄꯥꯟꯗ꯭ꯔꯥꯁꯦ ꯆꯥꯕꯗꯗꯤ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯥꯁꯦꯀꯣ ꯃꯀꯨ ꯈꯣꯛꯄꯁꯤꯅꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯀꯨꯁꯦ ꯁꯤ ꯅꯥꯟꯅ ꯈꯣꯛꯇꯣꯏꯅꯦꯕꯀꯣ ꯈꯣꯛꯑꯒ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯏꯅꯤ ꯑꯗꯨꯒꯅꯤ ꯊꯣꯡꯉ ꯆꯥꯗꯣꯏꯁꯦ ꯃꯌꯥꯝ ꯎꯔꯕ ꯄꯥꯟꯗ꯭ꯔꯥꯁꯦ ꯃꯥꯗꯤ ꯍꯧꯖꯤꯛꯁꯦ ꯏꯁꯤꯡ ꯅꯣꯡ ꯇꯥꯔꯤꯕ ꯑꯗꯨꯝ ꯆꯣꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯃꯥꯗꯤ ꯑꯗꯨꯝ ꯆꯣꯡꯉꯛꯑꯦꯕ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏ ꯄꯥꯟꯗ꯭ꯔꯥꯗꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗꯒꯤ ꯂꯩꯅ ꯆꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏꯗꯤ ꯂꯩꯅꯗ꯭ꯔꯦ ꯏꯁꯥꯒꯤ ꯑꯗꯨꯝ ꯂꯩꯕꯁꯦ ꯍꯧꯔꯕꯅꯤꯅꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯄꯥꯟꯗ꯭ꯔꯥ ꯃꯟꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯄꯥꯟꯗ꯭ꯔꯥ ꯃꯌꯥꯝꯁꯦ ꯎꯔꯕ ꯃꯀꯨ ꯁꯤ ꯅꯥꯟꯅ ꯈꯣꯛꯑꯕꯅꯤꯅ ꯐꯖꯗ꯭ꯔꯥ ꯃꯣꯏ ꯑꯅꯤꯁꯨ ꯌꯦꯡꯉꯨꯁꯦ ꯄꯥꯟꯗ꯭ꯔꯥ ꯃꯟꯕ ꯌꯥꯎꯔꯝꯃꯤ ꯃꯤꯁꯦ ꯖꯦꯔꯤ ꯊꯣꯏꯕꯤꯒ ꯄꯣꯀꯦꯠꯇꯨꯒꯁꯨ ꯃꯃꯥꯅ ꯄꯥꯟꯗ꯭ꯔꯥ ꯃꯟꯕꯁꯦ ꯌꯥꯎꯔꯝꯃꯤꯅꯦ ꯅꯠꯇ꯭ꯔꯥ